Hojik chathariba kosem na lauba class 12 ki examination asida examination gi chana kanglon kaihal lagliba singasi education department ki commissioner amadi director na akanba meeting changpiu haina Manipur Pradesh Youth Congress ki president Wahingbam Ananna phongdorakle ngasi bauparada leiba kosem ki office pamangda NSUI amadi Manipur Pradesh Youth Congress ki thaumi singna Jangsin kiba kongjang amada wafam asi phongdokladuna mahangna makata na hai education haibasi society amagi younglen sarune class 12 ke examination asi mahairui singi laibak lab kadaba yamna maruiba examination amani examination asida examination gi chana kanglon kahelagliba singasi thidokpiduna logi makhada madik jaba chairak pibiyu handaki chahi khaktana tana haukiba chahi kayadasu examination hodringaida question paper leak oibagi watho kyarak thokre asigumba thaudok ase atai stat singi mamangda yamna ikai ningai nei thaudok sing asina aikoi gi stat asigi mahairoi sing ase mabukchel sengba watpoina unabagi machak ama ohele chahi kudingi class 10 amadi 12 ki examination da question leak oibasi yamna natural process amagum launarakpa ase mahairoi singi oina yamna laibak thibani education as kosem amadi bosem gi authority laina hanjin asingumba thaudok kaya thorakpa ase chingnadaba ngamdei question leak scam sing ase maru phangna mutar haudrabadi aikoi gi mahairoi kunai ase sum charaba yumbi amaga pakthak oikiba yai Maramaduna matam lairingaida akangnaba policy ama sembiduna mideng changbiu haina mahangna makha taki board ki official council ki official amadi laiba department asigi makok thongba singse ekoi niyam asa tawjabani manipur da tungi khunai gi damakta naharol singi damakta satra singi damakta afaba kya ama tawbirakni hayuna adubu ngasi di yamna thawa yaungna yam serious oida yam ambitious oiba student myam se demoralize tawle makoi asa manghale makoi pandam laihandre masira education department ki official singna pami base kari no nakoi na pami base question leak ki issue se masi ngasi na amadi handaki sahi na ahan manate sai khuding gi ne base auna yaragadi masi ki issue se lotion biro moral ground da pham thadok piu yamna integrity laiba education system asida yamna sanctity laina integrity laina salaiba ngamgadaba dumba official singna system asida sangbiu department singi bakok thongbo ibiu